Paused Jimpum Uipamer Uipapau Karab that Tauxari. Nungairanida Manipur Singapore ollani Yunganggi Dukan hanglani. Ibirakpa Nepram Krishnamohon. Democracy ki mafu custodian weriva aikoi miyamna amati political party single losing basing. Social workers sing arut atop kindness paibasing na ngairamba taragan itu suba Manipur Legislative Assembly election 2022 pumloy loikre. Ausinganu va government am sem na bakok song sinakre. Tawbagi di mamangi government losing lamba BJP na anaba government am sem na nabagi. Darkaroiba sit fanglabasu makoi yoiba tangkol tongan na leiba donore. Government asin losing kada ba am khan bagi thabakti BJP high command ki jaka yeng tuna leinare. Aikoi ki losing ba am khan jabada mi pal tangle. Political freedom phangda badung da tawri phangdre. Adaba nungairibadi selno oigera damka fangal oigera haising bana oigera aikoi ki democratic rights sahi manga ki hoina. BJP da amuk fikiba maduna marum oirga atopaki mating ni dana. BJP government airagadavani na Manipur Singapore olagani. Dries that oiriba mafum asida jungang for liquor ki dukan hanglagadavana. Asaba mamal la jungang laiba fanglagani. All India Institute of Medical Sciences aims hostel Lairagani Haribinina ana Laying the Kotong Sabak as a fanglagani. Asedin Habadu double engine government Alisobatam asidati wherever yai. Adobatam Patigamte, China Fangai Haiba, Panglau Laubo, and Basu Kanana Kangne. Yang Batakalu Kumai Ngakani Habadu Tare. Anobo Wakalon Putok were Akang Hacing Hidava Lake Madudi, Selna Wakanglak Bada Asumba Karisuto Bangamde. Masemakandaki State Assembly election Adudasu, Tokrafra Aina Signary. I go Swaginataba Atope State Ki Amadi Lebaki losing Bakiana Mediada, Pongtong Nakivadi, and the State Magagi Pangtoka Assembly election Aduda. Busy State Marita Masing Jam of Fangtona Mai Akibado, Miamgi mandate not the EBM Mason Kimandane. Mason Kimandate a city, Miam the Yamna line of my Tiba Pibangame. Amoso, a quite white losing Bakarna the EVM engineer not taken a technician sing Amukang Matin Hangba, Mawagi Matata inquiry and Mataba Zungani Ibasene. Wafam sing as the election result adu Tazade Singaninga oi Ibagi sel Amadi Yauri. Adobo pilate Adomuk sat Nakiba Tabani. Taugumasung Tagatlaga Tiki Pijava Tawundi Tadana Bafona Badi Tangai Fadre. Masagi Maran Losilaga Atofada Maran Tanjin Badu wherevasu Ibagi Pim that was out Wangba, Pangmuk the Mupagimo as it taningdre. Uningdre, like it revolution be in the cantina Haramba, Lauramba, work more talks less, Tabukiana Tausi, or Wakitan Kangsi Habadu Nixing Lagi, Saurukadra Habidi Kangte. Housing BCP Kataki Devil in government Makatana Lairagani, 40 years and set massing, Henduk na Fanglabani the Cam the Chimpatawa Yaroi Harabaso, Kangbu Koksum Sinaduna Kanava, Tungi Porum Yarpadi Satanari. Tafam Tokpani, Levakini, Miamgini, Maranakidi, Warangatavamante. Housing caretaker State Minister NP and the BJP Kaktagi government Semgani Atawa Party Kimating Lauroi Ike. How he was a gold center Asikitara Dasu and Vivica government by Minaro. BJP Matum to the government by Bangam Lavasu, coalition Sunsinabagi, Mazati to Highway Am Ike. Heknogan Baganaga People's Front, NVF na BJP de Sawale, independent member and isu BJP de Sawale Lautoraki. Masimang double engine government as a double standard Gimasatsu Sale. Tazining away the Habitu Takle and Pongdor. Pongtok Naktabasu Nate. Asigamba Tawangasi Lali Karam Haigane. Manipur Zone State Magagi Assembly election give process Punabak Ta Asigitaragani Toy. Narang Tangjan Vitaloi Election Asigi Fal Lautopumatamta, my Fakaki, Harapanwaiba, Pongtopica Kongsana Dragana, Tauram Piam Nasarbiana Pangtopayaro and Election Commission of India, Isia nothing but Tamki. Isiana Tamkiba, I think Badu COVID Lysaki Yang like a Tamkibo or Baso, Biriapsing also political parties in the Sapina government can make it so, I felt okay. Adabak for the government is the Tokiva Afilado, Davalens and government as in a Tawede, Manana Dade. BJP Tamval Sangle the Taval Chonki, Lambi the Lau Kong to the Garimasa, Asoba Nifu and Kai Firal Python, Arawa no Iva Fontonaki. Mighty Yoruba candidate Ki Jumafa, Amadi Lekai the forward Lausenki. Mafamaran Kantana Bambula, Maika Fitaki, Kafke, Punbak social media the Unarivan Actani. BJP State Office Tambal Sangle the election by Fakichongi for Tabala today, Yausang Kumakin Pamasa, Nabimasa, Inkalriva Pakang Sabina, Hajinba Namloy. BJP State Office Tambal Sangle the election by Fakichongi for Tabala today, Yausang Kumakin Pamasa, Nabimasa, Inkalriva Pakang Sabina, Hajin Bangamloy. Kotka, Pina Lenga, Tangna, in the Chonki for Tabalne, as it is not a Nick Pasuyauke. Punabak social media the Ubaniko. I hoi Yaurubadinate, hoi, my Fakpagini,
harauk thokfa nongai thokfa thakpa sabadi karisu kaiti aduba party office magdada ECI gi athing basing duna nik thaduna thabal chongki ba dudi minai na maranai tawba chamane haina raposu yauri nongai dabadagi pendabadagi harambasu jai madu miyam ki puning gi wani akai bedi nateko BJP ki lusing purel Prime Minister Narendra Modi Home Minister Amit Shah jauna miyam khangna miyam mangda lauthoki ba marwaiba overform sing adu kadai fawba thabakda onthora kadagi haibadu ani suba tam asida sung hai ki batai ngasi ki double engine government asi center da Narendra Modi na farakba sahi ni fan phadaure komjali sing ani kun mari dadi lok sabha election amu pangtola kadori bane Manipur ki wenasu NPN ki government sahi banga mafung phagre lova crore lising kya ki project uri pung tamkre kaya mana sangka kre adu banga si fuwa laiba kasi ahan bani have National Sports University mafung fana masa kudri yarim bonus makulta tri MST ki bus service helicopter service tomil laikre smart city lengam sangam dana tet tawdun lairi nawna sem ki district sing dakar oiwa tangai ta phadaba masak matum amata senggot bahudre district kudimakta medical college amam lengkani haikrabasu susanpo district natana ataide malel naikidre inner line permit system ILV chede yakpa nongsaga manakre afasba ki wangang kidre sahi amba disturb area status sangdokre asida sunate atai kya su leram gani amrum ta thabak tawde haibanate tawre thabak tawdava miyam wallagi hana government amata laikidre lakliva wafam de magjan thaba Manipur meval tangdaba Manipur ki maglanda thajaba piribasing asina kamdauwa haibasani laukthokwa cheda leiba khaktana thabak tawi haiba yaroi sahi tara mangada tawba ngamdaba tha tara mangada tawgani loisan gani mamang teleramba government param basna Manipur lutormle anasu laure masida sial ki pangal ki mena thong orga torokpa dhabda thajari penthong nari taseng na haina ribadi miyam ki democratic right adu kana gumbana lutawkre sahi manga ki list the fashion kre haibasne corruption sense thamja thingbadi lairadana makhong pandana koisa chale yaudaba mafam leitre lai khusang bigum ba makhutna chopang amdaba amata leitre lai khusang bigi khutna sokdaba miyoi pang yam yawlam gani aiba thajade kharidi leigani leifam thogi makoi adu atang bani kana gumbadadi angau bani haina basu yaudaba nate maramaduna ekoi ki democratic right adu sena leikhravani na ekoi isa ki oidre mafu su oidre aduna di ising phangdre mai phangdre lambi chat pa yadre thong lan pa yadre school sing sarvana sare ana leng sang san kon oire haina wagal ubada tabi na ba leiraroi lopali sing tariet na manga na ahum na ani na sahi manga yana da basinaro hairapa tabane minai na mafu oikravani na thabal song pa tabane nong na ni thaba tabane pendabagi aduk panghai haivane aikoi na wakal tabin nadriba makhaidi mafu oibang gamloi minai na aduk mafu oiki gane maranai tau hikani abasimadi ningsing minaba sungane handaki election da khwadagi chit jam na phangduna government sem ko toriba BJP na apunba botha da ke missing ki chada kontraga tarit dasmik nifan hom tam phangke tangkhai fobo yokide BJP bu yadaba haigatra sakota ba haigatra chada homfugadi thoi dasmik amataret leiri haibasi khanglagadi minority government ni hain lawro debagi maram leite masi khangna thabak tawrakani haina di thajai adu khangde tambangamde sahini fan khadang thada kibani da lekai amma saisak amma haina bagumna political party ki wana sulussing ba amma masat amora pasu yai tawi gamasung hado ki po wak na chatpani na Manipur Singapore ulagani Yunganggi Dukan dagi phone lairaga thaksaba phanglagani majina asedin haibutusu oidori chala khangteda makatarpa atopa pau amadana Aligarh da leiba college amana hijab sinaba rapi masa sing sangan kidre Aligarh da leiba maming leirba college amana fresh gap to by uniform set up my racing bo campus the changba thingba notice am issue to kiba galoina hijab sinaba muslim rapi masa sing sangan kidre thangjan mita Sri Vasne college my racing the class jawa matamda mahoi ki mamai khumjin danaba khangan ki sangba jandaba da ki mai roi kya mayum than na ki mai racing aduna phongdorak pada college staff na makoi ba sangan kide BSc aroi ba sahi tamnaba mairoi amana tamlaba mairoi amana haike madode college authorities na mangonda ahan pada makna sin narkleba burka campus da sanglakpada lauthukna na bakhangalaki amasung matung tabada makhoi hijab su lauthukna na bairake makhoi hijab ki matang da aikoi da khudong chadaba thogaliba si kari keno aiba aikoi khangba ngamde ai hijab yaudana mafam amade hekta chanana ba sem saba nate college na aikoi ba campus na makha da sanghandre college adugi administrative officer Bina Upadhyayana phongdorakpada masigi notice asina mairoi sin college asigi dress code amalai amasong masin gedabani haibasi khangale college gi provider Anil Basni bu contact tawduna hangbada manhai college gi dress code asi prospectus da mayek sengna falle
Saudi Arabia na nongmada kanbik marfuga mathoi atkre mi hatwa masung militant group sing da yauna makal makha kya crime sing da convict tawraba bi marfuga mathoi Saudi Arabia na thangjana bi atkre masi kingdom masi gi anuba pori da nongmada convict masing khwadi gi yamna hatpa thawdokne thangjana bi haliba mi masing ase kumjali sing amaga jampan marfugi January da pangthoki ba fangta da bi hatkibagi thawdok adudagi fawa hele Saya itu dah mereka tu leba grand mox pasien bagi maral sikar bahkan vaksin pak tangan ahat ke bene. Madu dah pun nabi umfoga hum doi mangak kakhe. Stena salaiva Saudi fresh agency na thang nabi ki execution sing atu balak tholo tu nahari madu di haliba sing atu dah maral lajar dah pun na fi masuk angang sing hat payau na tongan ba crime sing dah convict tau ba miu sing yaure. Haliba miu sing atu ki manung dah keradi Al Qaeda Islamic State group ki members yang masuk Yemen ki outi rebel sing pasawat pasing ni ada su kingdom masih na fang dokre. Saudi Press Agency asina hai acquisition adu okil nekwe ki khudong cha fi ki amasung judicial process manungda Saudi law ki makada makhoi ki rajing mafung fana phangan ke judicial process adu da makhoi misam kya amadi law enforcement officer kya sian ki ba sathi repa crime kya da sian bagi mara leram ke kingdom asina malim pumbagi tang ta bagi phim da aki pa thokhali pa terrorism amasung extremist ideology sing ki mayok da makhata na akan ba action sing lakot ki kani report adu da makhata na pan ke Kingdom masih mara leba miu sing pakta dana har ki patau ko do komjali sing ani tara ka daruki January da thoke madula kingdom masih miam ge demonstration kya gi makuk sing ki masak na bo opposition siat cleric am yaw na miu ifu ka daret har ke komjali sing ani tara ka panda kingdom asna ya mana minority siat cheng hoi ba Saudi citizen kontra ka daret manga kak tana har ke Baktang na fangthu ki mehat sing atu lainga ka sigi mafong kya da thoki ba terrorism ka mari leina fa crime sing da chena ba sing ni hana su phong doke Awi pada content sing asing maru iba pau khara asibu pau dam jariba Manipur local news YouTube channel la Facebook page asidagi yang biriba nambak kweta ga jari channel la sana tum da kana abadi subscribe to bi television subscribe to bir moloina like in the share to su ka bi nambak pu amuk hanna thaga jari